Mnaonupan myamb hatlmle Assam ki Kasar district ki manung chana laiba dologram awang laikai da laiba hek pukminaba machin manau khana chainabagi thodokta mayamb laikhidre amadi Mnaonupan sijkhre laibak thiba thodok sing ase ayuk pung 9 makhai taba da thokibani laikhidraba adogi mingna khayarudin chahi 35 ni ma ki pikliba masanupa ani lehori adoga mayamb halamlaga sijkhriba miyoi adogi mamingna lahauddin chahi 50 ni Kari maramgi wahudagi thodok si thokibano haiba hojik phaw khangma ngamdri thodok si mari lenana baskandi police na case ama lokhatuna thijinba hokre asi bhaksang silchar medical college da postmortem tawno pokre aduga misi asida senior mioi phana na police na honari hairi nakalamromda thodok si all Assam Manipuri Muslim Students Union na condemn torokli Amoromda coronavirus patient ama masa mathanta sijkhre sahi 50 rom surba coronavirus ke patient ama ngasi Karnataka gi Bengaluru da leiba hospital ama gi manga suba mathol dagi chongthaduna masa mathanta sijkhre hana police na phongdokre senior police official ama na haiki patient do Bengaluru da leiba Victoria hospital gi trauma ward dagi chongthaduna sijkhibani hospital gi pawgi matungina kidney gi problem se leiba miyo adu sorhonma nuai tabadagi haukiba irai da Victoria hospital da Puklakhibani amasung matungda maha COVID-19 positive oirama thenakibani maha ngase yok hospital sigi manga suba mathol dagi chongthaduna sijakhibani hainasu makoina phongdoli senior police official duna haiki thodok sigi matangda police na case ma lokhatpa galoina na housing makha tana thigatpagi thabak sathari atopa pawmana CRPF Jawan ma mathanta kapsin jaduna sijakhre Maharashtra ki Gadchiroli district ta sahi 18 rom suraba Central Reserve Police Force CRPF ki Jawan ama masagi service rifle na masa mathanta kapsin jaduna sijkhre haina police na ngasi phongdokre police official mana phongdokpa matungina thodok adu ngara numidang wairam Nagpur ki kilometer 100 rom chatlaga leiba Gadchiroli district ki Bamra gata thokibani laikhidraba Jawan adu ki maming Deepak Kumar Kawi haina phongdoladuna official aduna haiki mahak Bamra gata laiba mahak masagi insas rifle na masa mathanta kapsin jaduna sijakhibani official duna haiki nomai kapagi makol tabadagi atai personnel singchen sinduna yenglubada sinde nomai na panduna lerambadagi khudakta manakna po hospital amda pukatki adugo sine purakle haina doctor sina lauthoki laikidra Kumar Uttarakhand gi ni haina phongdoladuna mahana haiki thodok sigi matangda police na case ma lokhatpag loina na thigatpagi thabak sathari hana pausina makha tari Paodam ki video yang biru pun mampu thagat chari